ngasi pulasi ngasi parsi sairengi akhoi thauram asi hojik haunaba matam yaura abanina akhoi degi oja singsu phambak telengsin bire thauram asi haunaba mayam degi yathang nijeri akhoi thauram sibu yengbiriba viewers singna like comment pibiyo puning thogatpiyu aib singbu haijeri ahanbada akhoi ngasi phambak telengsin birakliba oja nongthombam kamal ojana oja nongthombam kamalna ojagi saktak warol matik ama thambiraga ojagi ahanba saireng pathok pinaba nolukchari oja nongthombam kamal se sanga ambani haduba hojik se amuk sanga khidre mathangda oja hojik sida ya akhoi nongdreng khombi luang senu nongdreng khombi da laksege nongdreng khombi gi saktak warol mathambiraga ahanba saireng pabi gani nongdreng khombi luang senu nongthombam gari kara ko ai ming nongthombam nongdon khombi luang chenu aigi lebam je ko makhana babagi mingna nongthombam kesol luang mamana nongthombam bala leima ai hojik Imphal College da BA first semester Manipuri honors tawjari aigi ahanba saireng gi maming liklam Sana Leipak Kangleipak Laina Thaba Lamdamni Yek Salai Taret ki Haurakpham Chingu Maichau gi Poknafam Chingburoi Tamburoi Poknafam Lamnen Lamdam Namnungsi Adungai Thamai Dringai Puya Lamai Sing Chatnaramba Chatnarol Karigisu Kauthoklui Meitai Mapari Mom Nattabagum Kaujan Thinasu Kawida Kangleicha Ironi Yek Chatnabi Thanamdabagum Pari Puri Hangtakta Karigisu Saidanglui Karigisu Kauninglui Migi Apokpida Ima khumlakloi khangna khangna langol langdai matamni kaufadido wanglen pungpham asi matangdi nungpok thongsu hanglakle ngaprum chengjel paunamlani adungai thuptringai lamdam sidagi chingu maichau taretna takpiramba kumja kumsing pharakle nahongna nangasidi anauba yeninga loinana wangu baji lehausu leichu ahumga loinana leisa tamlakle ngasidi chingu maichau taretmak tilaklagadaba chaisat chaising pharakle kaufhadedo kangleicha oibana ipa ipu liklamsu kaufhadedo laklani liklamda chatlamu kangkhulda hauramu yotki samjet lagi pokloi laklani ai ahanba saireng matangsta loijai Thagatsari nongdreng khombi luang sanu nongthombam liklam kauba fajaraba saireng ama udor tambi rambagi mathangda laksege nongmai leisna isagi saktak warol matik ahanba saireng kudor tambigani nongmai leisna hoi kuramdari ahanba matada ngasigi pullasi ngasi parasi saireng online saireng sedinaba thorom asigi oja singmu ikai khumnaba utsari program asida host oibiribi madam busu ikai khumnaba utsari loina na ngasigi thorom asida saruk yabiriba oja singbusu ihakna ikai khumnaba utsari thorom asida saruk yajabagi phangjabagi tamaktasu ikai khumnaba utsari aihak ki biodata mate katang haijarake aigi ming nongthombam ningol taurem ongbi nongmai leisna aibu pokpa ipagi mingna nongthombam leikidraba nongthombam mongol oja oirami aduga aibu pokpi imagi mingna nongthombam ongbi Chandramukhi Devi kawi aihak hujai amtola kulda pui ai huji Kalinagoda hujai Kalinagoda yum pandana aigi ipuroibagi mingna leijari aigi ipuroibagi mingna taurem komol kawi aigi angang ani kaksu leijare chanupa amana ahanduna lamjingba atomana taurem lamyanba amadi taurem lamjingba ai huji LP school da oja mako oiduna leijari aduga aigi ipuroibasu oja oiduna leiri ai saireng isi ai bathisi
ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯤꯇꯔꯦꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯑꯩꯅ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯗꯨꯅ ꯂꯩꯖꯔꯤ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯁꯩꯔꯦꯡ ꯑꯃꯈꯛꯇꯪ ꯄꯥꯖꯔꯛꯀꯦ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯑꯔꯥꯜ ꯍꯣꯏ ꯀꯌꯥ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯏꯃꯥ 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 ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯤꯡꯒꯧꯅꯤ ꯏꯃꯥ ꯃꯥꯂꯦꯝꯗ ꯑꯅꯤ ꯁꯨꯕ ꯌꯥꯗꯕ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯅꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯗꯤ ꯂꯥꯏꯅꯤꯡꯍꯜꯗꯤ ꯐꯨꯂꯣꯒꯤ ꯃꯤꯒꯤ ꯃꯃꯥ ꯃꯁꯛ ꯐꯖꯕꯤ ꯏꯃꯥ ꯑꯣꯏꯕ ꯌꯥꯗꯦ ꯂꯩꯋꯥ ꯑꯗꯨ ꯀꯥꯎꯉꯝꯗꯦ ꯏꯃꯥ ꯅꯪꯒꯤ ꯅꯇꯤꯛ ꯅꯒꯨꯟꯗꯤ ꯅꯆꯥꯅ ꯊꯥꯕꯗ ꯂꯣꯏꯔꯣꯏꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯒꯨꯟꯁꯨ ꯏꯃꯥ ꯅꯉꯣꯟꯗꯒꯤ ꯇꯝꯖꯒꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅꯗꯨꯅ ꯑꯐ ꯐꯠꯇ ꯀꯌꯥꯕꯨ ꯂꯝꯖꯤꯡꯕꯤꯈꯤ ꯑꯩ ꯑꯃ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗ꯭ꯔꯕꯁꯨ ꯏꯆꯥꯁꯤꯡꯕꯨꯗꯤ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏ ꯃꯤ ꯑꯃ ꯑꯣꯏꯍꯧꯕ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤ ꯑꯀꯟꯕ ꯋꯥꯁꯛꯅꯤ ꯏꯃꯥꯗꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤꯅꯤ ꯃꯤꯅꯨꯡꯁꯤꯒꯤ ꯂꯤꯄꯨꯟ ꯆꯦꯠꯄꯤꯅꯤ ꯑꯃꯗꯁꯨ ꯍꯦꯟꯗꯦ ꯑꯃꯗꯁꯨ ꯋꯥꯠꯇꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥꯗꯕꯨ ꯍꯪꯂꯨꯏ ꯏꯃꯥ ꯑꯩ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯕꯨ ꯑꯣꯏꯒꯦꯀꯣ ꯑꯣꯏꯌꯨ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯅꯥꯟꯊꯕꯤꯈꯤ ꯏꯀꯣꯛꯇ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯏꯃꯥꯑꯣ ꯂꯥꯏꯔꯔꯕꯤ ꯏꯃꯥꯑꯣ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛꯀꯨꯝꯕꯅꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯅꯀꯣꯟꯕꯤꯔꯤ ꯈꯥꯡꯕ ꯀꯟꯕꯒ ꯅꯪꯒꯤ ꯑꯣꯏꯔꯤꯕꯤ ꯏꯄꯥꯒꯤ ꯃꯍꯨꯠꯁꯨ ꯏꯃꯥꯅ ꯃꯦꯜꯂꯤꯕꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯩ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯕ ꯑꯗꯨꯕꯨ ꯀꯗꯥꯏ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯦ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯉꯝꯗꯔꯦ ꯑꯆꯪꯕ ꯅꯆꯥ ꯌꯥꯎꯔꯝꯗꯔꯦ ꯐꯪꯂꯕ ꯅꯆꯥꯒꯤ ꯅꯆꯥꯅꯤ ꯋꯥꯔꯧꯕꯤꯅꯨ ꯄꯪꯂꯕ ꯅꯆꯥꯅꯤ ꯋꯥꯔꯧꯕꯤꯅꯨ ꯐꯪꯖꯒꯦ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯃꯇꯝ ꯄꯨꯝꯕꯗ ꯃꯊꯪꯒꯤ ꯃꯄꯣꯛ ꯂꯥꯡꯂꯣꯟꯗꯁꯨ ꯑꯣꯏꯕꯤꯌꯨ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯐꯖꯔꯕ ꯁꯩꯔꯦꯡ ꯐꯖꯔꯕ ꯏꯃꯥꯕꯨꯁꯨ ꯊꯥꯕ ꯁꯩꯔꯦꯡ ꯏꯃꯥꯕꯨꯁꯨ ꯊꯥꯕ ꯏꯃꯥ ꯊꯩꯊꯥꯔꯣꯜꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤ ꯏꯃꯥ ꯍꯥꯏꯕꯁꯦ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯏꯄꯥꯗꯒꯤꯁꯨ ꯏꯃꯥꯅ ꯍꯦꯟꯅ ꯃꯆꯥꯒꯤꯗꯃꯛꯇ ꯁꯦꯟꯅꯕꯁꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯃꯌꯥꯝꯅꯁꯨ ꯂꯧꯅꯩ ꯑꯗꯨ ꯆꯨꯝꯁꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯏꯃꯥꯁꯤ ꯂꯩꯇ꯭ꯔꯀꯥꯟꯗꯅ ꯏꯃꯥꯒꯤ ꯃꯒꯨꯟꯁꯤ ꯍꯦꯟꯅ ꯈꯪꯂꯛꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯩꯔꯦꯡꯁꯤ ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜꯗ ꯑꯣꯖꯥ ꯀꯣꯃꯣꯜꯅ ꯑꯣꯖꯥꯒꯤ ꯉꯁꯥꯏ ꯑꯣꯖꯥꯁꯤ ꯉꯁꯥꯏ ꯑꯣꯖꯥꯁꯤ ꯆꯪꯉꯝꯃꯒ ꯑꯣꯖꯥ ꯎꯏꯌꯦꯅ ꯑꯩ ꯆꯪꯉꯝꯃꯒ ꯍꯥꯏꯖꯕꯅꯤ ꯑꯣꯖꯥꯒꯤ ꯏꯁꯥꯒꯤ ꯁꯛꯇꯥꯛ ꯋꯥꯔꯣꯜ ꯃꯇꯦꯛ ꯑꯃ ꯊꯝꯕꯤꯔꯒ ꯑꯣꯖꯥꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯑꯩ ꯍꯪꯒꯠꯆꯔꯤ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯄꯨꯜꯂꯁꯤꯡ ꯑꯁꯤ ꯄꯥꯔꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯂꯤꯕ ꯑꯃꯁꯨꯡ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕꯒꯤ ꯁꯤꯜꯖ ꯂꯥꯡꯖꯔꯤꯕ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨ ꯇꯥꯟꯖꯥ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯍꯥꯛꯅ ꯃꯌꯥꯝꯕꯨ ꯑꯩꯍꯥꯛꯅ ꯑꯃꯁꯨꯡ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥꯒꯤ ꯃꯐꯝꯗꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯍꯥꯛꯀꯤ ꯕꯥꯏꯑꯣꯗꯥꯇꯥ ꯃꯇꯦꯛ ꯈꯔꯇꯪ ꯍꯥꯏꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯅꯣꯡꯊꯣꯟꯕꯝ ꯀꯃꯜ ꯍꯥꯏꯅ ꯀꯧꯖꯩ ꯑꯩꯍꯥꯛ ꯏꯪ ꯀꯨꯝꯖꯥ 1968ꯀꯤ ꯑꯣꯛꯇꯣꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯑꯃꯗ ꯄꯣꯛꯏ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯅꯣꯡꯊꯣꯝꯕꯝ ꯇꯣꯂꯥꯟꯗꯣ ꯑꯃꯁꯨꯡ ꯑꯩꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝꯒꯤ ꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯣꯡꯊꯣꯝꯕꯝ ꯑꯣꯡꯕꯤ ꯂꯥꯏꯁ꯭ꯔꯝ ꯅꯤꯉꯣꯜ ꯔꯖꯅꯤ ꯀꯧꯏ ꯑꯩꯍꯥꯛ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯒꯤ ꯑꯝꯇꯣꯂꯥ ꯀꯧꯕ ꯈꯨꯡꯒꯪꯗ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯔꯥꯝꯄꯨꯔ ꯍꯥꯏꯅ ꯀꯧꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯖꯔꯤ ꯑꯩꯍꯥꯛꯀꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯤ BA ꯑꯃꯁꯨꯡ CPEꯅꯤ ꯑꯩꯍꯥꯛꯀꯤ ꯁꯤꯟꯐꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯣꯀꯦꯅꯣꯖꯥꯏ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯤꯁꯇꯦꯟ ꯇꯤꯆꯔ ꯑꯣꯏꯖꯔꯤ ꯑꯩꯍꯥꯛꯀꯤ ꯏꯁꯄꯥꯎꯁꯀꯤ ꯃꯤꯡꯅ ꯅꯣꯡꯊꯣꯝꯕꯝ ꯑꯣꯡꯕꯤ ꯃꯩꯁꯅꯥꯝ ꯅꯤꯉꯣꯜ ꯂꯨꯋꯥꯡꯂꯩꯃ ꯑꯃꯁꯨꯡ ꯑꯩꯍꯥꯛꯀꯤ ꯏꯃꯣꯝ ꯑꯅꯤ ꯂꯩꯖꯩ
ahan bagi imom gaming na nongtomam chanu pakhonglei amasung ani subi imom gaming na nongtombam pamem bilaima aina kawi aihak award ani kak pangjakare ahan bagi sina ima kaitel larambi award amasung ani suba award asina Mahatma Jyotiba Phule Fellowship National Award ani ase pangjakare prize amasu pangjakare prize adugi mingna balnu ningsing mana haina kaujei ayangna publish tawkiba lairik sing ahan bada smriti grantho ama ingkomja lising ani gatra manga da phongdok sakre adugi mathangda record book of saireng isai aiba thisi aiba thisi haina kauraba record book amasu phongdok sakre mathangda palem ima haina kauraba lairik amasu ayangna phongdok sakre Prodiksa roina mitai lon kauba patriotic song ama ingkumja lising aniga kunda phongdok sakre joint editor roina sangbanaba atia haina kauba magazine amasu phongdok sakre sei atai sanstha kaya dasu aihakna mari laina duna miyamgi thaugal tawjari Amtola Chumthang Club haina kauba club amasu aihakna founder amasung founder advisor oiduna linkhatki amasung haiba club asina khongang asiki safanabagi thauram kya pangthok sakhi writer producer amasung aihakna lila asida actor oinasu thauram asida yaukhiba achumbana asengba lanni hairiba lila adudasu aihakna sauriya saki tangda khangta cultural show na singlaba apunba problem marupta changjaduna hairiba khangta cultural na chingba tamjaduna mapam asamgi mapam pudingda cultural show uchekhi adugi mathangda Lairambi channel haiduna aihakna founder amasung founder editor oiduna hawdoksaduna chayolgi oiba saireng pasi aiba thisi haiduna thauram pangthoksari hariba thauram asiki ming ase apunba problem marupki resolution gi matungina APM Lairambi channel haiduna ming atay sanstha da aihakna Saur Gyajakiba Apunba problem maru All Assam Manipuri Artists Association asina chinglaba look ani asida sohana live member wajaki madugi mathangda general member ona laijariba historical observation committee asina chinglaba ayagna general member oidun laijai asi hairaga ayaki tentakpa ayaki biodata haidok chaba matang sila losenjare matangda ayaki saireng ahanba rawonda ayaki ahanbagi saireng asigi ming khangjil asi angangsing haina mingtholaba sairengni hariba saireng ase ingkumja lisingani gatara manga gi September thagi nongsing manga da Dokhinwaja ME School gi phongkiba Sobenar da phongdok sakre amasung aihaki phongdok chakraba saireng lairi palem ima dasu phongdok raba sairengni hojik pa hariba saireng ase aihak pathok chage khangjil asi angangsing ipa ipu karino Thigal lasi angangsing pari puri karino Khangmin lasi angangsing inat irol karino Khangdok lasi angangsing yek salai karino Tamsil lasi angangsing larik laisu hainaba Seksil lasi angangsing hakchang phana lainaba Haijil lasi angangsing Fisalonsa khut kisin
ꯇꯥꯟꯁꯤꯜꯂꯁꯤ ꯑꯉꯥꯡꯁꯤꯡ ꯁꯦꯜ ꯊꯨꯝ ꯂꯩꯅꯕ ꯆꯠꯃꯤꯟꯅꯁꯤ ꯑꯉꯥꯡꯁꯤꯡ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯗꯅ ꯍꯣꯠꯅꯔꯁꯤ ꯑꯉꯥꯡꯁꯤꯡ ꯂꯨ ꯍꯦꯟꯅ ꯂꯩꯅꯕ ꯍꯤꯡꯃꯤꯟꯅꯁꯤ ꯑꯉꯥꯡꯁꯤꯡ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯎꯠꯂꯁꯤ ꯑꯉꯥꯡꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯅ ꯄꯥꯡꯒꯜꯅꯤ ꯈꯥꯏꯗꯣꯛꯂꯁꯤ ꯑꯉꯥꯡꯁꯤꯡ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯄꯥꯡꯊꯣꯛꯂꯁꯤ ꯑꯉꯥꯡꯁꯤꯡ ꯆꯥꯎꯈꯠꯅꯅꯕꯒꯤ ꯊꯧꯔꯥꯡꯕꯨ ꯄꯥꯏꯈꯠꯂꯁꯤ ꯑꯉꯥꯡꯁꯤꯡ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯈꯪꯖꯤꯜꯂꯁꯤ ꯑꯉꯥꯡꯁꯤꯡ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯤ ꯍꯥꯏꯇꯥꯔꯦ ꯇꯨꯡꯒꯤ ꯑꯣꯖꯥꯅ ꯑꯉꯥꯡꯁꯤꯡꯕꯨ ꯐꯍꯟꯅꯤꯡꯗꯅ ꯃꯈꯣꯏꯗ ꯁꯨꯃꯥꯏꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯁꯤ ꯌꯥꯝꯅ ꯐꯖꯩ ꯃꯊꯪꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯄ꯭ꯔꯦꯃꯣꯖꯤꯠ ꯃꯥꯏꯕꯝꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯄ꯭ꯔꯦꯃꯣꯖꯤꯠ ꯃꯥꯏꯕꯝꯅ ꯇꯦꯟꯇꯛꯄ ꯏꯁꯥꯒꯤ ꯋꯥꯔꯣꯜ ꯃꯇꯦꯛ ꯑꯃ ꯊꯝꯕꯤꯔꯒ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯑꯣꯖꯥ ꯄ꯭ꯔꯦꯃꯣꯖꯤꯠ ꯃꯥꯏꯕꯝ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯃꯥꯏꯕꯝ ꯄ꯭ꯔꯦꯃꯣꯖꯤꯠ ꯇꯦꯟꯊꯥ ꯈꯨꯟꯖꯥꯎ ꯃꯈꯥ ꯂꯩꯀꯥꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯩꯁꯦ 1985 ꯑꯣꯒꯁ 11ꯗ ꯄꯣꯛꯏ ꯕꯕꯥꯒꯤ ꯃꯤꯡꯅ ꯃꯥꯏꯕꯝ ꯔꯟꯖꯤꯠ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡꯅ ꯃꯥꯏꯕꯝ ꯑꯣꯡꯕꯤ ꯄ꯭ꯔꯃꯣꯗꯦꯕꯤ ꯒ꯭ꯔꯦꯖꯨꯋꯦꯠꯅꯤ ꯁꯤ ꯕꯥꯏꯑꯣꯗꯥꯇꯥꯁꯦ ꯍꯥꯏꯖꯔꯒ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯆꯒꯦ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯏꯃꯥꯗ ꯍꯥꯏꯈꯤꯗ꯭ꯔꯅꯤ ꯅꯆꯥꯅ ꯏꯃꯥꯗ ꯏꯃꯥꯅ ꯅꯃꯧ ꯑꯗꯨꯛ ꯄꯥꯝꯂꯤꯕꯗꯨꯕꯨ ꯏꯃꯥꯕꯨ ꯃꯅꯦꯝ ꯑꯣꯏꯕ ꯍꯩꯔꯗ꯭ꯔꯥ ꯏꯃꯥꯕꯨ ꯅꯆꯥꯒ ꯀꯧꯅꯗꯕ ꯉꯝꯂꯗ꯭ꯔꯅꯤ ꯃꯇꯝꯒꯤ ꯃꯧꯅꯤ ꯑꯉꯛꯄꯅ ꯊꯜꯂꯕ ꯇꯥꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯈꯨꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯂꯤꯌꯨꯒꯁꯦ ꯃꯈꯣꯏꯒꯤꯅꯤ ꯃꯈꯣꯏꯒꯤ ꯑꯗꯨꯅ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯦꯛꯁꯤꯜꯂꯨ ꯈꯨꯁꯦꯜꯂꯨ ꯅꯃꯧꯅ ꯅꯆꯥꯗ ꯏꯃꯥꯕꯨ ꯆꯩꯌꯨ ꯍꯥꯏ ꯏꯄꯥꯗ ꯊꯥꯡꯅ ꯌꯥꯜꯂꯨ ꯍꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯍꯟꯅ ꯌꯦꯡꯂꯨꯅꯨ ꯍꯥꯏ ꯏꯆꯟꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯅꯨ ꯍꯥꯏ ꯅꯆꯥꯁꯦ ꯃꯈꯣꯏ ꯑꯁꯣꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯤꯡꯉꯣꯜ ꯃꯋꯥꯅꯦꯁꯨ ꯍꯥꯏ ꯑꯗꯨꯅ ꯏꯃꯥ ꯂꯥꯜ ꯑꯁꯤ ꯇꯣꯛꯅꯅꯕ ꯏꯔꯥꯡꯁꯤꯡꯁꯦ ꯂꯩꯇꯅꯕ ꯏꯃꯥꯁꯨ ꯃꯅꯦꯝ ꯑꯣꯏꯕ ꯍꯩꯅꯅꯕ ꯏꯃꯥ ꯅꯪ ꯅꯃꯧꯅ ꯉꯝꯍꯜꯂꯨꯀꯣ ꯏꯃꯥ ꯅꯪ ꯅꯃꯧꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝꯅ ꯐꯖꯕ ꯁꯩꯔꯦꯡ ꯑꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯦ ꯄ꯭ꯔꯦꯃꯣꯖꯤꯠ ꯃꯥꯏꯕꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯂꯥꯛꯆꯒꯦ ꯏꯃꯣꯝ ꯍꯔꯆꯅꯨꯅ ꯏꯁꯥꯒꯤ ꯁꯛꯇꯥꯛ ꯋꯥꯔꯣꯜ ꯃꯇꯦꯛ ꯑꯃ ꯊꯝꯕꯤꯔꯒ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯏꯃꯣꯝ ꯍꯔꯆꯅꯨ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯜꯂꯁꯤ ꯄꯥꯔꯁꯤ ꯁꯩꯔꯦꯡ ꯑꯣꯟꯂꯥꯏꯟ ꯁꯩꯗꯤꯟꯅꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯖꯥ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯣꯖꯥ ꯊꯧꯔꯝ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡꯅ ꯅꯣꯡꯊꯣꯟꯕꯝ ꯆꯅꯨ ꯏꯃꯣꯝ ꯑꯩꯒꯤ ꯑꯄꯣꯛꯄꯅ ꯅꯣꯡꯊꯣꯟꯕꯝ ꯃꯥꯏꯄꯥꯛ ꯁꯅꯥ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯅꯣꯡꯊꯣꯟꯕꯝ ꯑꯣꯡꯕꯤ ꯑꯣꯃꯤꯂꯥ ꯀꯧꯏ ꯑꯩꯒꯤ ꯂꯩꯐꯝꯅ ꯍꯨꯖꯥꯏ ꯑꯁꯥꯝꯗ ꯍꯧꯖꯤꯛ ꯑꯩꯍꯥꯛ M.Com ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯍꯨꯖꯥꯏ ꯗꯔꯄꯟ ꯀꯧꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯑꯦꯡꯀꯔ ꯑꯣꯏꯅ ꯂꯩꯖꯔꯤ ꯑꯍꯥꯟꯕ ꯔꯥꯎꯟ ꯑꯁꯤꯗ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯃꯥꯂꯦꯝ ꯏꯃꯥ ꯀꯧꯕ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯊꯣꯛꯆꯒꯦ ꯃꯥꯂꯦꯝ ꯏꯃꯥ ꯄꯨꯛꯐꯕꯤ ꯊꯋꯥꯏ ꯄꯥꯟꯕꯒꯤꯗꯤ ꯁꯩꯗꯥꯡꯐꯝ ꯑꯣꯏꯔꯤꯕꯤ ꯋꯥꯠꯇ ꯄꯥꯗꯕꯤ ꯏꯃꯥꯅꯤ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯍꯜꯂꯤꯕꯤ ꯃꯥꯂꯦꯝ ꯏꯃꯥꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤꯔꯤꯕꯤ ꯀꯔꯤꯃꯠꯇ ꯋꯥꯠꯍꯟꯗꯅ ꯌꯣꯛꯂꯤꯕꯤ ꯏꯃꯥꯅꯤ ꯅꯪꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯤ ꯏꯃꯥꯒꯤ ꯃꯄꯥꯜꯕꯨ ꯆꯥꯗꯨꯅ ꯆꯥꯎꯈꯠꯂꯦꯗꯣ ꯋꯥꯏ ꯆꯥꯏꯔꯦꯗꯣ ꯃꯥꯡꯍꯜꯂꯦꯗꯣ ꯏꯃꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯏꯃꯥꯕꯨ ꯋꯥꯍꯟꯕꯒꯤ ꯃꯃꯜ ꯐꯪꯂꯦꯗꯣ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯅꯥ ꯑꯌꯦꯛ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯋꯥ ꯑꯅꯥ
ꯋꯥ ꯋꯥ ꯂꯥꯎꯅ ꯀꯞꯅꯔꯁꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯗꯦꯗꯣ ꯍꯦ ꯃꯤꯑꯣꯏꯕ ꯈꯟꯊꯕꯒꯤ ꯃꯇꯝ ꯂꯩꯔꯦꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯡꯊꯣꯛꯂꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯂꯨꯅ ꯅꯥꯟꯅ ꯊꯝꯂꯁꯤ ꯂꯦꯝꯁꯦ ꯍꯤꯡꯂꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯊꯥꯒꯠꯆꯔꯤ ꯅꯣꯡꯊꯣꯝꯕꯝ ꯆꯅꯨ ꯏꯃꯣꯝꯍꯜ ꯐꯖꯔꯕ ꯃꯥꯂꯦꯝ ꯏꯃꯥꯕꯨ ꯅꯨꯡꯁꯤꯅ ꯁꯩꯊꯥꯕ ꯁꯩꯔꯦꯡ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯊꯪꯗ ꯑꯣꯖꯥ ꯀꯃꯜꯗ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯩꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯥꯎꯈꯠꯂꯁꯤ ꯑꯩꯈꯣꯏ ꯀꯧꯏ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯏꯁꯩ ꯑꯁꯤ ꯑꯆꯨꯝꯕꯅ ꯑꯁꯦꯡꯕ ꯂꯟꯅꯤ ꯍꯥꯏꯅ ꯏꯪ ꯀꯨꯝꯖꯥ 1800ꯒ 32ꯗ ꯑꯝꯇꯣꯂꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯁꯔꯁꯇꯤ ꯄꯨꯖꯥꯗ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥ ꯏꯁꯩ ꯑꯣꯏꯅ ꯁꯛꯆꯈꯔꯦ ꯑꯃꯁꯨꯡ ꯑꯝꯇꯣꯂꯥ LP ꯁ꯭ꯀꯨꯜꯒꯤ ꯒꯣꯜꯗꯦꯟ ꯖꯨꯕꯤꯂꯤꯒꯤ ꯁꯣꯚꯦꯅꯥꯔꯗꯁꯨ ꯏꯪ ꯀꯨꯝꯖꯥ 2008ꯗ ꯐꯣꯡꯈꯤꯕ ꯑꯗꯨꯗꯁꯨ ꯐꯣꯡꯗꯣꯛꯆꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯩꯍꯥꯛꯀꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯖꯈꯤꯕ ꯄꯂꯦꯝ ꯏꯃꯥ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯁꯤꯗꯁꯨ ꯐꯣꯡꯗꯣꯛꯆꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯈꯨꯗꯣꯜꯖꯔꯤ ꯑꯩꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯆꯥꯎꯈꯠꯂꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯏꯃꯥꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯆꯠꯈꯠꯁꯤ ꯑꯩꯈꯣꯏ ꯁꯦꯝꯂꯁꯤ ꯃꯥꯂꯦꯝ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯋꯥꯈꯜꯒ ꯆꯥꯎꯈꯠꯂꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯌꯥꯑꯣꯜꯒ ꯑꯅꯧꯕ ꯋꯥꯈꯜꯒ ꯆꯥꯎꯈꯠ ꯄꯣꯃꯤꯠꯔꯣꯜ ꯃꯇꯝꯁꯤꯗ ꯃꯤꯇꯩ ꯏꯃꯥꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯁꯨꯔꯁꯤ ꯏꯊꯧ ꯇꯥꯜꯂꯁꯤ ꯃꯍꯩ ꯃꯤꯇꯩ ꯏꯃꯥꯒꯤ ꯃꯄꯥꯔꯤ ꯃꯃꯣꯝꯁꯤꯡ ꯆꯥꯎꯈꯠꯂꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯌꯥꯑꯣꯜꯒ ꯑꯅꯧꯕ ꯋꯥꯈꯜꯒ ꯆꯥꯎꯈꯠ ꯄꯣꯃꯤꯠꯔꯣꯜ ꯃꯇꯝꯁꯤꯗ ꯃꯤꯇꯩ ꯏꯃꯥꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯑꯔꯦꯞꯄ ꯋꯥꯈꯜꯒ ꯑꯀꯟꯕ ꯈꯣꯡꯖꯪꯒ ꯄꯂꯦꯝꯒꯤ ꯌꯥꯊꯪ ꯏꯜꯂꯁꯤ ꯆꯥꯎꯈꯠꯂꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯌꯥꯑꯣꯜꯒ ꯑꯅꯧꯕ ꯋꯥꯈꯜꯒ ꯆꯥꯎꯈꯠ ꯄꯣꯃꯤꯠꯔꯣꯜ ꯃꯇꯝꯁꯤꯗ ꯃꯤꯇꯩ ꯏꯃꯥꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯥꯟꯅꯁꯤ ꯂꯤꯁꯤꯡ ꯄꯨꯔꯁꯤ ꯑꯆꯨꯝꯕ ꯊꯃꯣꯏꯗ ꯂꯤꯡꯖꯦꯜ ꯃꯄꯥꯟꯗ ꯊꯧꯅꯥ ꯆꯥꯎꯈꯠꯂꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯌꯥꯑꯣꯜꯒ ꯑꯅꯧꯕ ꯋꯥꯈꯜꯒ ꯆꯥꯎꯈꯠ ꯄꯣꯃꯤꯠꯔꯣꯜ ꯃꯇꯝꯁꯤꯗ ꯃꯤꯇꯩ ꯏꯃꯥꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯅꯤꯡꯍꯟꯗ ꯈꯣꯡꯐꯝꯗ ꯍꯦꯟꯗꯥꯟꯅꯕ ꯌꯥꯎꯔꯨꯁꯤ ꯇꯥꯛꯂꯁꯤ ꯑꯩꯈꯣই ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯆꯥꯎꯈꯠꯂꯁꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯌꯥꯑꯣꯜꯒ ꯑꯅꯧꯕ ꯋꯥꯈꯜꯒ ꯆꯥꯎꯈꯠ ꯄꯣꯃꯤꯠꯔꯣꯜ ꯃꯇꯝꯁꯤꯗ ꯑꯩꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯆꯕ ꯂꯣꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯐꯖꯔꯕ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯊꯪꯗ ꯂꯥꯛꯆꯒꯦ ꯅꯣꯡꯗ꯭ꯔꯦꯡꯈꯣꯝꯕꯤ ꯂꯨꯋꯥꯡꯆꯅꯨ ꯅꯣꯡꯊꯣꯝꯕꯝ ꯅꯣꯡꯗ꯭ꯔꯦꯡꯈꯣꯝꯕꯤꯗꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯍꯥꯏꯌꯦ ꯅꯣꯡꯗ꯭ꯔꯦꯡꯈꯣꯝꯕꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯟꯊꯣꯛꯄꯒꯤ ꯀꯥꯡꯂꯣꯟ ꯁꯦꯝꯂꯤꯕꯗꯤ ꯀꯥꯡꯂꯣꯟ ꯅꯈꯣꯏꯅ ꯄꯨꯝꯅꯃꯛꯇꯒꯤ ꯐꯖꯔꯦ ꯈꯟꯅ ꯏꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯌꯥꯖꯅ ꯑꯊꯣꯏꯕꯅꯤ ꯊꯥꯒꯠꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯣꯟ ꯀꯁꯨ ꯇꯧꯖꯅ ꯐꯖꯕ ꯋꯥꯍꯩꯁꯨ ꯅꯈꯣꯏꯅ ꯑꯊꯤꯕ ꯋꯥꯍꯩꯁꯨ ꯅꯈꯣꯏꯅ ꯑꯅꯤꯃꯛ ꯈꯦꯠꯅꯍꯟꯗꯕꯁꯨ ꯅꯈꯣꯏꯅ ꯆꯠꯂꯤꯕ ꯏꯜꯂꯤꯕꯅ ꯑꯩꯈꯣꯏꯅ ꯁꯦꯝꯂꯤꯕ ꯏꯜꯍꯜꯂꯤꯕꯅ ꯅꯈꯣꯏꯅ ꯄꯨꯝꯅꯃꯛ ꯂꯥꯜꯍꯟꯕꯁꯨ ꯅꯈꯣꯏꯅ ꯁꯦꯝꯕꯁꯨ ꯅꯈꯣꯏꯅ ꯊꯨꯒꯥꯏꯕꯁꯨ ꯅꯈꯣꯏꯅ ꯏꯜꯂꯨꯕꯅ ꯑꯔꯥꯟꯕ ꯀꯥꯡꯂꯣꯟꯅꯤ ꯀꯥꯡꯂꯣꯟ ꯑꯣꯟꯊꯣꯛꯄꯒꯤ ꯀꯥꯡꯂꯣꯟ ꯑꯣꯟꯊꯣꯛꯄꯒꯤ ꯀꯥꯡꯂꯣꯟ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯩ ꯊꯥꯒꯠꯆꯔꯤ ꯅꯣꯡꯗ꯭ꯔꯦꯟꯈꯣꯝꯕꯤ ꯑꯅꯤꯁꯨꯕ ꯐꯖꯔꯕ ꯁꯩꯔꯦꯡ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯊꯪꯗ ꯂꯥꯛꯆꯒꯦ ꯅꯣꯡꯃꯥꯏ ꯂꯩꯁꯅꯥ ꯇꯥꯎꯔꯦꯝ ꯑꯣꯡꯕꯤ ꯅꯣꯡꯃꯥꯏ ꯂꯩꯁꯅꯥꯅ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯅꯣꯡꯃꯥꯏ ꯂꯩꯁꯅꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯣꯕꯥꯏꯜ ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯣꯕꯥꯏꯜꯅꯤ ꯃꯣꯕꯥꯏꯜ
ꯑꯩꯅꯤ ꯃꯇꯝꯁꯤꯒꯤ ꯃꯉꯝ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯁꯨꯞꯂꯤꯕꯤ ꯑꯩꯅꯤ ꯃꯇꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯀꯌꯥꯁꯨ ꯑꯩꯒꯤ ꯏꯇꯦꯡꯗꯒꯤ ꯅꯛꯁꯤꯟꯍꯜꯂꯤ ꯅꯨꯡꯁꯤꯅꯍꯜꯂꯤ ꯈꯣꯏꯔꯥꯡꯅꯍꯜꯂꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯑꯩꯅ ꯉꯝꯂꯤꯕꯁꯦ ꯁꯥꯎꯅꯍꯟꯕ ꯈꯠꯅꯍꯟꯕ ꯍꯔꯥꯎꯍꯟꯕ ꯂꯝ ꯀꯣꯏꯕ ꯆꯠꯊꯣꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯏꯊꯧ ꯆꯥꯎꯅ ꯂꯩꯔꯤ ꯃꯍꯩꯔꯣꯏ ꯑꯣꯖꯥ ꯒꯨꯔꯨ ꯗꯥꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯍꯜ ꯅꯍꯥ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯐꯤꯁ ꯃꯍꯩꯁꯪ ꯂꯄꯨꯛ ꯂꯝꯖꯥꯎ ꯃꯣꯕꯥꯏꯜꯅꯤ ꯃꯣꯕꯥꯏꯜ ꯄꯥꯛꯂꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯑꯆꯠ ꯆꯠꯇ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯑꯊꯥꯞꯄꯗꯁꯨ ꯑꯅꯛꯄꯗꯁꯨ ꯄꯨꯝꯅꯃꯛ ꯏꯈꯨꯠꯇꯅꯤ ꯏꯈꯨꯠꯇ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩꯅꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯕ ꯃꯔꯨꯞꯅꯤ ꯑꯩꯗꯤ ꯑꯐꯕꯒꯤꯅ ꯐꯅ ꯐꯠꯇꯕꯒꯤꯁꯤꯡꯅ ꯐꯠꯇꯅ ꯇꯧꯕ ꯉꯝꯕꯤ ꯃꯣꯕꯥꯏꯜꯅꯤ ꯃꯣꯕꯥꯏꯜ ꯑꯩꯍꯥꯛꯇꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯈꯥꯉꯨ ꯊꯛꯇ ꯄꯨꯟꯁꯤ ꯀꯌꯥ ꯀꯦꯝꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯃꯇꯝꯁꯤꯒꯤ ꯃꯍꯤꯛꯅꯤ ꯆꯨꯈ꯭ꯔꯕꯗꯤ ꯂꯥꯏꯊꯨꯡ ꯑꯁꯤꯅ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯏꯗꯅ ꯁꯣꯟꯊꯗ꯭ꯔꯕ ꯑꯩꯒꯤ ꯍꯛꯆꯥꯡꯅꯤ ꯑꯗꯨꯕꯨ ꯍꯦ ꯃꯤꯑꯣꯏꯕ ꯃꯔꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯩꯕꯨ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯁꯣꯛꯂꯛꯇꯦ ꯂꯣꯏꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯅꯣꯡꯃꯥꯏꯂꯦꯁꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯅꯣꯡꯃꯥꯏꯂꯦꯁꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯃꯊꯪꯗ ꯇꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯄ꯭ꯔꯦꯃꯣꯖꯤꯠ ꯃꯥꯏꯕꯝꯗ ꯂꯥꯛꯆꯒꯦ ꯄ꯭ꯔꯦꯃꯣꯖꯤꯠ ꯃꯥꯏꯕꯝꯅ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯄ꯭ꯔꯦꯃꯣꯖꯤꯠ ꯃꯥꯏꯕꯝ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯅꯨꯄꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯌꯨꯛꯁꯤꯗ ꯁꯅꯥ ꯃꯆꯨꯅ ꯐꯨꯗꯣꯡꯂꯕ ꯑꯔꯥꯟꯕ ꯄꯨꯝꯕ ꯂꯪꯊꯣꯛꯈꯤꯗꯨꯅ ꯑꯆꯨꯝꯕꯇꯅ ꯄꯨꯡꯊꯟ ꯊꯜꯂꯕ ꯅꯪꯅ ꯁꯣꯟꯅꯄꯨꯡꯒꯤ ꯈꯨꯌꯥ ꯊꯝꯕꯥꯜꯗ ꯅꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯔꯣꯜ ꯅꯤꯔꯤꯕꯗꯣ ꯏꯪꯕ ꯇꯞꯄ ꯇꯥꯏꯕꯪꯒꯤ ꯁꯛꯇꯝꯅꯤ ꯅꯪ ꯇꯁꯦꯡꯅ ꯂꯥꯏꯔꯦꯝꯕꯤ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯁꯨꯗꯕ ꯌꯥꯗꯦ ꯆꯥꯗꯕ ꯌꯥꯗꯦ ꯋꯥꯔꯦ ꯋꯥꯃꯤꯟꯅꯩ ꯁꯨꯔꯦ ꯁꯨꯃꯤꯟꯅꯩ ꯈꯔꯤ ꯂꯕꯨꯛ ꯑꯁꯪꯕ ꯂꯝꯍꯥꯡ ꯆꯞ ꯃꯥꯟꯅꯅ ꯆꯠꯄꯅꯤ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯀꯥꯔꯛꯄꯅꯤ ꯑꯩꯒ ꯏꯔꯨ ꯂꯨꯖꯔꯨꯔꯦ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ ꯇꯥꯏꯕꯪ ꯊꯋꯥꯏ ꯍꯥꯞꯄ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯩ ꯀꯣꯏꯆꯦꯟꯁꯦ ꯑꯩꯅ ꯉꯥꯏꯔꯤ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯆꯥꯛ ꯆꯥꯔꯁꯤ ꯀꯧꯔꯛꯄ ꯅꯨꯄꯤꯅ ꯆꯥꯃꯤꯟꯅꯔꯦ ꯃꯨꯟꯅ ꯃꯨꯟꯅ ꯏꯟꯅ ꯏꯟꯅ ꯑꯩꯗꯤ ꯇꯣꯛꯂꯦ ꯍꯥꯟꯅ ꯆꯥꯔꯕꯅꯤꯅ ꯋꯥꯔꯨꯕꯅꯤꯅ ꯄꯣꯊꯥꯔꯦ ꯎꯏꯔꯣꯟ ꯁꯥꯔꯣꯟ ꯃꯥꯗꯤ ꯃꯥꯒꯤ ꯑꯃꯨꯛ ꯃꯆꯥꯒꯤ ꯑꯃꯨꯛ ꯂꯣꯏꯕꯒ ꯀꯣꯜꯂꯤꯛ ꯐꯦꯡ ꯆꯥꯝꯕ ꯃꯗꯨꯗꯒꯤ ꯏꯆꯥꯒꯤ ꯏꯔꯨ ꯃꯥꯏꯊꯖꯕ ꯐꯤꯔꯣꯜ ꯁꯨꯗꯣꯛꯄ ꯑꯇꯩ ꯑꯇꯩ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯄꯣꯊꯥꯕ ꯁꯪꯗꯦ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯃꯥꯗꯤ ꯄꯣꯊꯥꯔꯝꯗꯦ ꯀꯨꯞꯅꯣꯝꯁꯤꯡ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯨꯕꯅꯤ ꯄꯨꯟꯅ ꯀꯥꯃꯤꯟꯅꯔꯛꯄꯅꯤ ꯅꯪ ꯇꯁꯦꯡꯅ ꯂꯥꯏꯔꯦꯝꯕꯤꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯌꯥꯆꯪꯕꯅꯤ ꯇꯥꯝꯍꯧꯔꯦ ꯑꯁꯪꯕ ꯂꯧꯕꯨꯛꯁꯤꯡ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯍꯣꯕꯦ ꯍꯣꯕꯦ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯋꯥꯏꯗꯤ ꯍꯥꯏꯍꯩꯗꯦ ꯐꯃꯥꯡꯒꯤ ꯐꯛꯇ ꯍꯤꯞꯊꯔꯦ ꯃꯥꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯅꯤꯡ ꯃꯌꯥ ꯆꯤꯊ ꯅꯥꯟꯊꯍꯧꯕꯁꯤꯡ ꯈꯥꯋꯥ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯦ ꯃꯆꯥ ꯇꯨꯝꯗ꯭ꯔꯤꯉꯩ ꯃꯆꯥꯁꯨ ꯂꯛꯅꯩ ꯃꯩꯁꯨ ꯀꯥꯝꯃꯤ ꯏꯃꯥꯟꯅꯕꯅ ꯀꯧꯊꯣꯔꯛꯏ ꯃꯈꯣꯟ ꯈꯪꯈꯤ ꯑꯩ ꯊꯣꯛꯂꯛꯏ ꯃꯥ ꯈꯥꯅ ꯌꯦꯡꯍꯧꯏ ꯐꯅ ꯊꯦꯡꯈ꯭ꯔꯦ ꯃꯃꯩ ꯇꯥꯔꯦ ꯁꯣꯔꯣꯛ ꯊꯨꯡꯅ ꯂꯥꯛꯄꯗꯨ ꯀꯅꯥꯅꯁꯨ ꯌꯦꯠꯂꯛꯇꯦ ꯀꯅꯥꯗꯁꯨ ꯌꯦꯠꯂꯨꯗꯦ ꯍꯜꯂꯛꯈ꯭ꯔꯦ ꯈꯪꯕ ꯃꯥꯜꯂꯤ ꯀꯧꯗ꯭ꯔꯤꯉꯩ ꯄꯣꯅꯥ ꯍꯪꯂꯛꯏ ꯇꯣꯏꯔꯦ ꯆꯥꯛ ꯊꯥꯡꯗꯣꯛꯏ ꯅꯥꯀꯟꯗ ꯐꯝꯈꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯥꯒꯤ ꯃꯇꯧꯅꯤ ꯁꯠ ꯐꯠ ꯐꯃꯨꯡꯗ ꯆꯪꯂꯤ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯜꯍꯧꯏ ꯅꯨꯄꯤꯅ ꯑꯉꯥꯡꯁꯨ ꯀꯞꯂꯛꯏ ꯄꯣꯈꯠꯂꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ ꯎꯏꯔꯣꯟ ꯁꯥꯔꯣꯟ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯎꯏ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯆꯥꯕꯨ ꯀꯣꯜꯂꯗꯨꯅ ꯇꯨꯝꯂꯤ ꯍꯌꯦꯡꯒꯤ ꯄꯥꯡꯒꯜ ꯍꯥꯞꯅꯕ ꯅꯪ ꯇꯁꯦꯡꯅ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯄ꯭ꯔꯦꯃꯣꯖꯤꯠ ꯌꯥꯝ ꯐꯖꯕ ꯁꯩꯔꯦꯡ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯦ ꯑꯍꯥꯟꯕꯒꯤꯗꯨꯁꯨ ꯌꯥꯝꯅ ꯐꯖꯩ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯃꯣꯝ ꯍꯔꯁꯅꯨ ꯅꯣꯡꯊꯣꯝꯕꯝ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ
Imom Harsanu. ꯑꯩꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯤꯡ ꯄꯟꯊꯨꯡ ꯄꯤꯛꯂꯤꯉꯩꯗ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯒꯨꯝꯅ ꯐꯥꯎꯖꯈꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯑꯆꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯁꯤꯟꯐꯝ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯑꯣꯏꯖꯅꯤꯡꯈꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯕꯗꯤ ꯍꯌꯦꯡ ꯅꯪꯒꯤ ꯈꯨꯠꯌꯦꯛꯀꯤꯗꯃꯛ ꯃꯤꯅ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯄꯟꯊꯧꯒꯤ ꯋꯥꯍꯩ ꯀꯥꯎꯖꯗꯦ ꯇꯥꯗꯨꯅ ꯂꯩ ꯅꯥꯀꯣꯡꯗ ꯉꯁꯤꯁꯨ ꯋꯥꯍꯩꯗꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯅꯤꯡꯕꯅ ꯍꯣꯠꯅꯕ ꯍꯧꯈꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯃꯇꯝꯒꯤ ꯅꯣꯡꯂꯩꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤ ꯀꯥꯡꯈꯣꯡ ꯆꯥꯏꯈꯤ ꯃꯪꯂꯥꯟ ꯀꯌꯥ ꯃꯥꯏꯀꯩ ꯈꯪꯗ꯭ꯔꯕ ꯂꯝꯕꯤꯗ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯀꯌꯥ ꯑꯃꯃꯝ ꯇꯧꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟ ꯑꯃꯨꯛꯀ ꯁꯥꯒꯠꯄ ꯍꯧꯈꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗ꯭ꯔꯕꯁꯨ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯠꯅꯕ ꯍꯣꯠꯅꯈꯤ ꯇꯞꯅ ꯇꯞꯅ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯄꯟꯊꯨꯡꯐꯝꯗꯣ ꯍꯦꯟꯗꯥꯟꯅꯕꯅ ꯊꯜꯂꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯅꯝꯈꯤꯗ꯭ꯔꯥꯅꯤ ꯑꯩꯕꯨ ꯄꯟꯊꯨꯡꯐꯝꯗꯣ ꯌꯧ ꯃꯄꯨ ꯊꯧꯖꯒ ꯄꯂꯦꯝ ꯄꯟꯊꯧ ꯄꯨꯖꯥꯜꯒ ꯂꯣꯏꯅꯅ ꯂꯦꯞꯆꯈꯤꯗꯦ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯤ ꯍꯧꯖꯤꯛꯁꯨ ꯊꯥꯡꯂꯤ ꯈꯣꯡꯊꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯛꯅꯤꯡꯗ ꯑꯇꯦꯠꯄ ꯊꯥꯖꯕꯒꯤ ꯀꯤꯁꯤ ꯀꯤꯟꯗꯨꯅ ꯍꯛꯆꯥꯡꯗ ꯊꯧꯅꯥꯅ ꯂꯩꯔꯤꯕ ꯃꯈꯩ ꯆꯠꯈꯤ ꯑꯩꯗꯤ ꯊꯨꯡ ꯑꯗꯨ ꯌꯧꯅꯕ ꯃꯥꯡꯖꯈꯤꯕ ꯃꯪꯂꯥꯡ ꯃꯪꯐꯥꯎꯅꯕ Thagatsari Imom Harsanu Fazaraba Anisuba Sereng ama Khudol Tambirambagidamak Mathangda Amuk Laksage Oza Nongthombam Kamalna Ozagi Ohum Suba Sereng Khudol Tambinaba Haijari Oza Nongthombam Kamal Ohum Suba Sereng Khudol Tambisi Oza Amuka Hanna Hakna Pulasing asi Parasi Sereng Tauramasibu Pangtok Piriba Aibasingi Ipaki Wazasing Amasung Viewersing Mayam Kibiki Mapamda Ayagna Ikai Konab Jaba Uchabaga Loinana Ayaki Ahum Suba Sereng Kudol Tamjagi Ayaki Ahum Suba Serengi Maming COVID-19 Haina Kawi Hairiba Sereng Ase Apunma Poromlen Marup APM na Nongsing Kuntraga Mathoi Thasat Nipan Lisinganiga Kunda Pongkiba Lon Mangagi when a Pongkiba Lari COVID-19 Hairiba Serengi Lari Atuda Pongdok Chakraba Serengamani Amasung Ayaki Palem Ima Haina Kauraba Pongdok Chakraba Sereng Lari Adudasu Pongdok Chakraba Sereng Amani Hojik Khudol Jari Ayaki Ahum Suba Sereng COVID-19 Malem Taibang Panasida Sahi Kaya Kayagi Matungda Aru Balaitung Kaya Pandemic Oiraba Laina Kaya Ikang Kangaudana Thoroki Mioi Kaya Kaya Sineki Sahi Lising Aniga Tarama Pangi Aru Ibathagi Matam Sida COVID-19 Haina Kangnaraba Corona Virus Ki Anabasi Ikang Kangaudana Thoroki Malem Sin Tungna Sandoki Corona Gi Maramna Arapada Labami Yumda Halakpa Yadari Lockdown Pikibana Satok Sasin Yadari Tabak Shuba Nombasu Karimata Yadari Company Su Tinkari Paradasu Lahandari Khongna Hanbasu Yaunari Awaba Anabasu Yaunari Sara Henbasu Yaunari Awabagi Matakta Awaba Pirari Pukchil Chauraba Kayana Ngamjaba Cheng Hawaii Yenkari Anabasigi Maramna Micham Singtanatana Doctor Kaya Kayasu Punsi Ten Kiba Yaunari Thaja Daba Tauroisi Section Taurang Pakatsi Corona Gi Niom Sing Ngakna Saktuna Hingnanaba Hotnarasi Punsibu Kanduna Langam Piral Tetlasi Matang Sida Ayaki Ahum Suba Sereng Patok Chaba Loijeri Thagatsari Oza Kamalna Ahum Suba Fazaraba Sereng Amasu Khudol Tambire Hoina Corona da Wakiba Singdo Ozana Mukna Hongna Ningsingbi Amuhana Toktabasu Oisanu Haina Isori Mapamda Akoi Pumna Magna Nijasi Corona Siamna Waki COVID-19 Haidana Koi Marama Tengnakre Mathangda Laksage Nongdren Khombi Luwangsanu Nongthombam
Nongden Khombi ahumsuba saireng khudol tambisi. ahumsuba saireng khongdafam punsida nungaiba ama lai kurau lisinga loinana mayok yage khanna pumnamak nokna thingnage khanna khudum change khanna pumnamakpu thongna laina changsilubani aina karemnana minokna sonthangnana asum tahalai aina pa anida khamba ngaiko haina nasumnana nangi lambi adudi tumlabsu khongdafam leite tungkhong tingkhang tumbo marakni miyoi kayana chatnariba lambida chatlu nangisu ngairamgani langam firalna khawrangna khongdafam sembagi mahut kaidongfam thiba miyoibani adubu semnabu hotnari ainadi achumbagi khongdafam ai ahumsuba saireng matangsta losinjari Thagasari Nongden Khombi se angang tu oiri ko yam fajaba saireng mathangda mulakprage Maileshna ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯤꯇꯩ ꯅꯨꯄꯤꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯃꯨꯠꯄ ꯅꯥꯏꯕ ꯂꯩꯔꯔꯣꯏ ꯅꯤꯡꯁꯤꯡꯍꯜꯂꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯉꯩꯒꯤ ꯅꯨꯄꯤ ꯂꯥꯟ ꯂꯤꯡꯖꯦꯜ ꯈꯥꯕꯤ ꯊꯧꯅꯥ ꯂꯩꯕꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕꯤ ꯃꯤꯇꯩ ꯅꯨꯄꯤ ꯄꯨꯛꯐꯕꯤ ꯂꯩꯇ ꯂꯩꯔ ꯑꯋꯥ ꯑꯅꯪ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯥꯌꯣꯛꯅꯕꯤ ꯀꯩꯊꯦꯜ ꯄꯣꯠꯐꯝ ꯐꯝꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯃꯦꯟꯕꯤꯅꯤ ꯅꯨꯄꯤ ꯀꯩꯊꯦꯜ ꯅꯨꯄꯤꯒꯤ ꯙꯔꯃ ꯂꯤꯂꯥ ꯊꯥꯡ ꯖꯒꯣꯏ ꯏꯁꯩ ꯐꯤꯁꯥ ꯂꯣꯟꯁꯥꯗꯁꯨ ꯋꯥꯠꯇꯕꯤ ꯆꯣꯛꯊꯗ꯭ꯔꯕꯤ ꯃꯤꯇꯩ ꯅꯨꯄꯤꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗꯁꯨ ꯃꯤꯇꯩ ꯅꯨꯄꯤꯒꯤ ꯐꯝꯐꯝ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯥꯡꯖꯤꯜ ꯊꯥꯔꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯗ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯏꯆꯜ ꯏꯆꯦꯁꯤꯡꯒꯤ ꯐꯖꯕ ꯐꯤꯗꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯤꯟꯈ꯭ꯔꯦ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯦ ꯊꯧꯅꯥ ꯐꯕꯤ ꯑꯆꯨꯝꯕ ꯆꯠꯄꯤ ꯏꯆꯜ ꯏꯆꯦ ꯄꯨꯝꯅꯃꯛ ꯅꯤꯡꯍꯜꯂꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯆꯈꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯂꯩꯖꯕꯤ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥꯗꯣ ꯁꯤꯟꯈ꯭ꯔꯁꯅꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯂꯣꯏꯖꯔꯦ Thagasari Oja Nongmaileshna Tharol ama mayamda khudol tambiba Thagasari Imom Harjanuna ahum suba saireng khudol tambigani Imom Harjanu Nake ahumsuba sairenggi ming Punsi haraba nungaiba awaba kapningba sauningba nokningba makhal mathelna thallaba miyoi punsini Hauzik harauna leijaramba mikup amada awabana thankhiba khanghaude Hauzik nokna leiramba khiba yai mikup amada Hauzik sauningna leiramba nokningba yai mathang kupta wada leiramba punsi nungairani mathangda awaba nungaiba nokningba kapningba mikup amatangini khuba khudumni mikup amatangda tayonnakhiba khanghaude miyoi punsi aduna harauba mikupta pukning pena haraubana awa mikupta thana lingjel hina papingkapa tawdana mayopana punsi maruoiba panamni awabagi tungda nungaibani kaumsi matangsida ai ahumsuba saireng lejari Thagasari Imom Harjanu Punsibu saithaba fajaba ahum suba saireng ama pathokpikre Thagasari mathangda laksage Oja Nongthombam Kamal Oja Kamalna Ojagi mari suba saireng khudol tambigani Oja Nongthombam Kamal Ojasing khwai kibiki mafamda ikai khumnajabaga amukka uchabaga loinana ayaki mari suba saireng khudol tamjagi ayaki mari suba saireng asigi mamingna ima longi numit haina kaujei hairiba saki saireng lairik pale mimada phongdok chakraba saireng amani haujik khudol jari ayaki saireng imalongi numit yai phari imalona yai phari
इमालोनगी नुमितना याइफरी चत्रामापनगा मरफुतरानिथोई इंगी आगस्ट थागी नोंगसिंग कुन मितेगी पुआरीदा सनागी मचुना मयेक लाना ईदुना लैरगदबा नुमितनी भारत संविधान की निपान सुबह शेड्यूल चनखिबा सिंथानिंगाई ओइरबा नुमितनी मालेमगी लोनबुंग कैथेलदा फमजाव कनबंगमखिबा सिंथानिंगाई नुमितनी भारत लेंगापुस थागतचरी भारत इमाबु खुरमजरी भारत इमाना याइफरी इमालोन ना याइफरी इमालोनगी नुमितना याइफरी सही सिंगलसी इमालोन मितैलोनबु कावरसी मिकुप खुदिंग ngang imalonbu kallasi imalonbu yoklasi matang asida ayaki saireng losinjare थागतचरी ओजा कमल मरी सुबा फजरबा सेरेंग अमा खुदोल तंबीरमबगी दमकता मथंगदा अमुक लाक्चगे ओजा नुंग्रेन खोंबी लोंगसनु नुंगथोंबम नुंग्रेन खोंबी लोंगसनु ना नुंग्रेन खोंबीगी मरी सुबा सेरेंग खुदोल तंबीगनी थागतचरी ओजा आइगी मरी सुबा सेरेंग नुपीलाल कावरोई कावंगमलोई कैदौनु चैचत 1958 थाचत असिगी 12 कंगलैचा खुनाईगी थमोइदा अनीसुबा नुपीलाल कंगलै युमथोंग खुदिंगदा पारी इमोम अपीखक आराम खौरांग मिकप खोल ताबा हैबा ngamdraba mama oibi kayani खौगंगना चरमदगी लाउखी चाक लामदे चेंग पियु सोतो साहेब की बंगलोदा लाठी की चैफू मरकता संगिलगी चैना खांगदुना पीखी चेंगी मुहुत इखेंग जंजरबी कंगलै इमासिंगदा चेंतखी इखेंगना बेखमनखी पुंसी इमासिंगी खौगंगनरा कंगलैचा खुनाईगिदमक हनखिदबनी थौना इमासिंगी अहोइनना चंगसिनखिबनी मांगलोमदा उतखिबनी मालेम सिनथुंगना कंगलै नुपीगी मतिक मयाय थवाई कटपा पामुदा खांगदुना लैबा ngamखिदे कंगलै लेंगाक मपुरेल मरौ चाव साहेब सिंह खोंफम तन्ना हंदुना याजखी लंगजरुबा मराल अैगी मरी सुबा सेरेंग मतंग से लोइसिनजर थागतचरी नुंग्रेन खोंबी मैटे नुपीलांबु सैथाबा फजरबा मरी सुबा सेरेंग अमा खुदोल तंबीरबगी दमक मथंगदा अमुक लाक्चगे नोंमाइलेसना ना मरी सुबा सेरेंग खुदोल तंबीगनी नोंमाइलेसनागी होय अैगी मरी सुबा सैरेंगी ममिंग अैगी तमक्ता वाबिरुनु अैगी पुंसी खोंचत की लंबीदा थेंगनबा याय नोंगलै नुंसित हुमदोखरसनु इसा इरेंग हौगलकनी मरुबु लैरबदी अैगी तमक्ता वारुनु लापा याय कालेंगी अयाकपा नोंसा लापा याय कालेंगी अयाकपा नोंसा कंसिलकपा याय इरु इयांग कुंगी नोंग ngaikini तेखलकनी लाइदा माना फंगबदा अैगी तमक्ता वाबिरुनु वाक्चिंगी उलेना कुप्तुना थक नित्तुना लयेंग फाख्रबसु ngaikini ओरो nganbagi sidai ai puba maisado अैगी तमक्ता वाबिरुनु अैगी तमक्ता खनबिरुनु अैगी मरी सुबा सेरेंग लोइजन ओजा नोंमाइलेसना मरी सुबा सेरेंग अमा मथंगदा लाक्चगे प्रेमोजित माइबमना मरी सुबा अमा नत्रगा अमदा मनिंग थुंग्रबसिंगना स्रोंगथोकनरकली खुरखांगदना लमदमसिगी मतमसिगी नुपी महै होचिन्नै चावबदगी चावबा पुक्सेल चावबसिंगना ओइजबा खबोम थन्ना थकनबा ममलबा खुरबा काखुसिंगदा सिरोल तौनै अमगा माइ पाकपगी अपेनबगी फिराल हायनब मित्येंग थमली ममित लाउथोकलदुना ममन यामलबा नुपी अमसुंग खुपीसिंगदा अहिंग नुंगथल खंगखिद्रे योली
खुपीबु हंजिन हंजिन ओंथोकपा ताइबंग पाल लीलानी मच्चा मवा इमुंग मनुंग सागै नातै मरुप मपांग पेनबा नाइदे ममल नाइदे खुपी अमसुंग नुपीगी ममल मफी थोंद्रबा लमजा सरा मच्चा सिंगना अमोट अकाईगी मपैगुम सखाइरी लमजाव सोरोक्ता निंगथौ सेमननबा तोलबा मिनाइगुम भोट की महाव कांगमद्रबा भोट लेपदा लाइसुरबा सिंगना ओइजबा खबोम थन्ना थखरबदा माई पाकपगी फिराल हाइख्रबदा मिराई बिरकले थवोई बिरक्त्रे काउथोख्रे ओ कयादा पंख्रबा हौजिक्ति नहाक मांगलेदो खुपी अमसुंग नुपी की पुंसी ओक्तबी सेल पाम्बी ताहोरे लमदम सिगी मतम सिगी नुपी ऐगी अरोइबा सेरे सिदा लोइ सत्सगे थागतरी ओजा प्रेमोजित फजरबा सैरेंग अमा खुदोल तंबीबा लोइरकांदा ओजागी अमुक पानबा सेम सारगा लेबियो मरी सुनबा सैरेंग मथंगदा इमम सनुदा मैडम ऐजे हाइबियो आई अरोइबा ओइजगे आई ngasi ahum sering ahum पादौने ददा आई ahum खक्तंग ट्राई तौजबन Oh, oh, fare, fare, mathangda आई khare yan thorang to biro mathangi episode da. Adu ओय mathangsi imam harsanu nong thombam da laktige imam harsanu gi mari suba sereng kudol tambigan. Kudol tambirasi imam harsanu. Nungaibani. Mana semani nongdambana tambani. Awa nungai pusibu nungaiba makal amani. Sorry khare. Chen tonglingai matamgi sanabatana ithau oi. Chajabatana haraujba nawa oima punsini. Paleng panthona nawpungai hauri haute oinajaba. Phajai phajade ngangai tairik lai suramda thau oina bukhade. Ojasing kayana hairi angangi punsi tumgi yumbireni. Imanaba tinaringai akau parei oiki. Adubu ipa imagi akan machiraku kidabadi yaudaba kaubanina achumba lambida lakchaki. Hayeng aina chauraga chauba mapung pharaga lausingi mangal phanglaga sendan lambi parage palem panunungda awat apa leida ana ayek yauda punsi maton lomna yai phanungai na leige harau minok kaloinana atang asida igi mari suba sayeng manchare thagachari Thagachari imam harsanu mari suba fajaraba sereng amasu kudol tambirambagi damakta ngasi aikoigi pulasing asi parsi serengi phampakta yaubiriba ojasingse loinabakse sida yaubiriba ojasingse ngasi pulasing asi parsi serengi damakta di ahanba oina sida zangbirapa ngaktani haina aina laujei ngasi gi ojasingna ahanba su zangbirapa ai ahanba oina sakhang maithangna na thengnajaba sida thauramsi yamna fajana laujei aduga yuna ko Oza pun masih nongthom oiba. Oza nong mai lesna su taure mungjara ke su nongthom bangon oiram. Hoi. Nongthom bang yai mungjari besi. Mai bang ni. Ado thauram sigi macet ama oina. Thauram mapu oijari bi aigisu sereng amatang khudol tamjage mayam ngahtang taminasi aigi serengi maming karamno thamamba ahingna kukkrabada thakta thokliba tha thawangi mangal thauna phana imungda sanglakli thamamba ahingna kukkrabada thakta thokliba tha thawangi mangal thauna phana akhak araugi khonjel nakna tari uri phamungdagi nongjabigi khayatagi chitha haura leisilna nongjabigi khayatagi chitha haura leisilna nongbu onduna sutharakle launa khongna
ꯅꯣꯡꯖꯥꯕꯤꯒꯤ ꯈꯌꯥꯠꯇꯒꯤ ꯆꯤꯊꯍꯧꯔ ꯂꯩꯆꯤꯜꯅ ꯅꯣꯡꯕꯨ ꯑꯣꯟꯗꯨꯅꯁꯨ ꯊꯔꯛꯂꯦ ꯂꯥꯎꯅ ꯈꯣꯡꯅ ꯏꯆꯥꯎ ꯊꯣꯛꯂꯦ ꯑꯩꯒꯤ ꯄꯤꯛꯂ ꯏꯃꯨꯡꯗ ꯆꯈꯥꯎ ꯍꯥꯡꯅ ꯇꯨꯝꯈ꯭ꯔꯕ ꯏꯆꯥꯁꯤꯡ ꯆꯈꯥꯎ ꯍꯥꯡꯅ ꯇꯨꯝꯈ꯭ꯔꯕ ꯏꯆꯥꯁꯤꯡ ꯃꯤꯀꯞ ꯊꯣꯔꯛꯂꯅꯤ ꯀꯔꯝꯅꯣ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯝꯄꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯉꯁꯤꯒꯤ ꯁꯩꯔꯦꯡ ꯄꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯇꯦꯟꯇꯛꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯜ ꯇꯦꯟꯇꯛꯄ खितंग थंबीनबा आई हंगचरी अहानबदा लाक्चगे ओजा नोंथोंबम कमल ओजा कमल ना तेंतकपा अखोगी थौरमसिगी मतंगदा वारोल खितंग थंबीगनी ओजा नोंथोंबम कमल सी पांथोलिबा सयें पटोपकी अखोगी इपा कांगलु असिबो यागना इकाय खोनबा उचरी अदुगा लोना ओजागी मफमदा सोयागना इकाय खोनबा उचरी पांथोलिबा थौरमसे यामना थागतनिंगाय अमसुंग तुंगी मिरोलगी तमक्तसु यामना कानरबा अमसुंग फिदमनिंगाय ओरबा थौरम अमनी हाइना हागना फोंदोकचनिंगी हारिबा थौरम असिना साहित्योगी पुदिनगी ओइबा थौरम अमदी सखोतनबगी मतंगदसु हौरकलिबा महिरोय अमसुंग अतई अंगांसिंगी फिदमनिंगाय ओरबा थौरमनी हाइनसु हागना फोंदोकचनिंगी मदुगी तमक्ता हागना पांथोकलिबा ओजासिंग ख्वाइखिबिकी मफमदसु हागना इकाय खुमनजबा उचरी अमसुंग थौरम असे तुंगी पुंसीदसु लागलिबा मतमसिंगदसु असुमना माइपाकना पांथोकपिबा ngamba oisanu haina मपुमागी मफमदा थौनिजरी अमसुंग हाइबा थौरमसिना मियोइबगी अमसुंग महिरोइसिंगी मफमदा यामना कानारबा थौरम अमा ओइबनिना तुंगदा यामना अफबा अमा ओरकपा ओइसनु हाइदुना हागना अयाकी हाइजनिंबा खरासे हाइजरगा मतंग सिदा तेंचिनजरे थागतचरी ओजा कमल थौरमसिगी मतंगदा फजरबा वारोल खरा थंबीरंबा मथंगदा लाक्चगे नोंथोंबम नोंद्रन खोंबी लुवांगसनु नोंद्रन खोंबीदा सागी वारोल खरा थंबियु अदुगा ताबीरिबा बिरिबा लाइक अमा बिबिरिबा पुनमक्तसु हाइनिंगबा खरा हाइबिरमु नोंद्रन खोंबी लुवांगसनु वारोल थंबीसी ꯄꯨꯜꯂꯁꯤ ꯉꯁꯤ ꯄꯥꯔꯁꯤ ꯁꯩꯔꯦꯡꯗ ꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ सैरें पामिनरिबा ओजासिंबुसु इकाय खुमनबा उच्चरी ꯒꯤꯗꯃꯛꯇ ꯄ꯭ꯔꯃꯣꯠ ngasi siuba pangthokpibidamaktasuhanna thagatsari thauram asibu yengbiba bibiriba viewers punamakpusu hanna thagatsari swada sumisa थागतचरी नोंद्रेन खोंबी अहानबा थौरमसिदा यावबीबनी याम फजना पुनिंग वारोल थंबी थौरमसिगी मतंगदा थागतचरी मथंगदा लाक्चगे नोंथोंबम निंगोल कावरेम ओंबी नोंमाई लेसना ओजाना ओजागी थौरमसिगी मतंगदा ओजागी ओइबा पुनिंग वारोल मते अमा थंबीगनी नोंमाई लेसना ओजागी माइक से अदुम अनम्यूट तौथोकपिरो म्यूट लेरी ओजाना ngang base amata tajadre mathangda premosit
ꯃꯥꯏꯕꯝꯗ ꯂꯥꯛꯆꯒꯦ ꯄ꯭ꯔꯦꯃꯣꯖꯤꯠ ꯃꯥꯏꯕꯝꯅ ꯊꯧꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯜ ꯈꯤꯇꯪ ꯊꯝꯕꯤꯒꯅꯤ ꯑꯣꯖꯥ ꯅꯣꯡꯃꯥꯏ ꯂꯩꯁꯅꯥꯒꯤꯁꯦ ꯑꯟꯃꯤꯠ ꯇꯧꯕꯤ ꯄ꯭ꯔꯦꯃꯣꯖꯤꯠ ꯍꯥꯏꯕꯤꯔꯁꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯈꯔ ꯊꯝꯕꯤꯒꯅꯤ ꯇꯦꯟꯇꯛꯅ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯄꯥꯕꯒꯤ ꯊꯧꯔꯝ ꯁꯤꯟꯕꯤꯔꯤꯕ ꯏꯄꯥꯛ ꯂꯣꯏꯅꯅ ꯑꯣꯖꯥ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯃꯩꯅꯥꯝ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯅ ꯑꯣꯖꯥ ꯔꯤꯇꯥ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥ ꯀꯌꯥ ꯑꯃꯒꯁꯨ ꯑꯩꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯗꯅ ꯑꯗꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯁꯩꯔꯦꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯍꯟꯕ ꯏꯄꯥꯛꯀꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯇꯧꯏꯃꯜ ꯑꯗꯨ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯦꯟꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔꯒꯤ ꯀꯪꯂꯩ ꯏꯄꯥꯛ ꯑꯁꯤꯒꯤ ꯈꯣꯔꯤꯔꯣꯜꯒꯤ ꯂꯝꯗ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯌꯥꯝꯅ ꯐꯔꯕ ꯑꯅꯧꯕ ꯑꯏꯕꯁꯤꯡ ꯀꯌꯥ ꯑꯃ ꯄ꯭ꯔꯦꯃꯣꯖꯤꯠ ꯃꯥꯏꯕꯝꯒꯤꯁꯦ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯌꯥꯝꯅ ꯄ꯭ꯔꯦꯃꯣꯖꯤꯠ ꯃꯥꯏꯕꯝꯒꯤꯁꯦ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯦꯠꯁꯤꯅ ꯌꯥꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯃꯊꯪꯗ ꯂꯥꯛꯆꯒꯦ ꯅꯦꯠꯁꯤꯅ ꯌꯥꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯃꯊꯪꯗ ꯂꯥꯛꯆꯒꯦ ꯏꯃꯥꯍꯣꯏ ꯀꯩꯅꯣꯅ ꯏꯃꯥꯍꯣꯏꯒꯤ ꯇꯦꯟꯇꯛꯄ ꯋꯥꯔꯣꯜ ꯑꯃ ꯊꯝꯕꯤꯕ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯝꯕꯥꯛꯇ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯑꯣꯖꯥ ꯄꯨꯝꯅꯃꯛꯄꯨ ꯐꯣꯡꯗꯣꯛꯆꯔꯤ ꯕꯨꯂꯦꯠꯁꯤꯡ ꯑꯁꯤ ꯄꯥꯔꯁꯤ ꯁꯩꯔꯦꯡꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯁꯤꯒꯨꯝꯕ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯑꯁꯤꯒꯨꯝꯕ ꯆꯌꯣꯜ ꯊꯧꯔꯝ ꯅꯠꯇꯅ ꯊꯧꯔꯝꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯊꯧꯔꯝꯁꯤꯕꯨ ꯂꯥꯏꯚꯀꯤ ꯈꯨꯠꯊꯥꯡꯗ ꯌꯦꯡꯕꯤꯗꯨꯅ ꯃꯌꯥꯝꯗ ꯂꯥꯏꯛ ꯀꯃꯦꯟ ꯄꯤꯕꯤꯔꯤꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯕꯨ ꯄꯨꯛꯅꯤꯡ ꯑꯗꯨꯝ ꯊꯧꯒꯠꯄꯤꯌꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯊꯕ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯠꯇ ꯂꯦꯞꯇꯅ ꯆꯍꯤ 2 ꯃꯨꯛꯁꯦ ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯗ ꯌꯥꯎꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯍꯥꯟꯅ ꯌꯥꯎꯕꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥꯛꯀꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯅꯧꯕꯁꯤꯡ ꯄꯨꯊꯣꯛꯄꯗ ꯑꯅꯧꯕꯁꯤꯡ ꯄꯨꯊꯣꯛꯄꯗ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯒꯁꯨ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯗꯨꯅ ꯄꯥꯎ ꯊꯧꯔꯝꯁꯤꯕꯨ ꯃꯄꯨꯡ ꯄꯤꯕꯤꯔꯛꯎ ꯑꯗꯨꯅ ꯊꯧꯔꯝꯁꯤꯕꯨ ꯃꯄꯨꯡ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯕꯤꯔꯤꯕ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯉꯁꯤꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯅꯗꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯂꯧꯖꯔꯤ ꯀꯔꯤ ꯃꯊꯪꯒꯤ ꯂꯧꯖꯔꯤ ꯄꯨꯡꯐꯝ ꯅꯨꯡꯉꯥꯏꯖꯕ ꯄꯨꯡꯐꯝ ꯑꯃ ꯄꯨꯡꯐꯝ ꯄꯨꯡꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯖꯕ ꯄꯨꯡꯐꯝ ꯍꯟꯅ ꯂꯥꯛꯆꯒꯦ ꯑꯃ ꯃꯊꯪꯒꯤ ꯄꯨꯡꯐꯝꯗ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯂꯥꯛꯆꯒꯦ ꯄꯨꯝꯅꯃꯛꯄꯨ ꯄꯨꯡꯐꯝꯗ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ